ꯍꯧꯖꯤꯛꯁꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯑꯗꯨꯃꯛ ꯊꯣꯛꯂꯤ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯦ ꯁꯃꯨꯔꯧꯒꯤ ꯃꯆꯨ ꯍꯣꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯁꯃꯨꯔꯧꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯟꯁꯪꯒꯦ ꯍꯥꯏꯕꯒꯤ ꯃꯃꯤꯗꯨꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯄꯥ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯠꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯝꯈꯥꯏꯔꯒ ꯂꯥꯛꯏ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯗꯨ ꯊꯣꯛꯄ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯈꯣꯡꯆꯠ ꯑꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯅ ꯅꯝꯈꯥꯏꯔꯒ ꯆꯠꯄ ꯍꯧꯔꯦ ꯑꯗꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯑꯗꯨ ꯊꯣꯛꯂꯤ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯊꯤꯡꯉꯛꯄ ꯍꯧꯔꯤꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤ ꯁꯤꯑꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯤꯍꯨꯠ ꯈꯔ ꯈꯟꯀꯠꯂꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯑꯗꯨꯃꯛ ꯄꯨꯟꯅ ꯆꯠꯀꯦ ꯍꯥꯏꯕꯗꯒꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯑꯗꯨ ꯄꯨꯔꯛꯇꯕꯗꯒꯤ ꯍꯥꯏꯔꯤꯕ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯑꯁꯤ ꯊꯣꯛꯄꯅꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣꯗ ꯆꯠꯂꯒ ꯈꯣꯜꯂꯥꯎ ꯑꯗꯨ ꯂꯥꯎꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯨꯛꯅꯔꯒ ꯊꯤꯡꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯗꯨꯝ ꯈꯣꯜꯂꯥꯎꯗ ꯁ꯭ꯋꯥꯏꯗ ꯂꯥꯎꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯅꯤꯊꯣꯏꯒ ꯃꯤꯅꯤꯠ 15 ꯆꯠꯂꯛꯑꯕ ꯁ꯭ꯋꯥꯏ ꯐꯥꯎꯗ ꯍꯥꯏꯔꯤꯕ ꯃꯨꯛꯅꯕ ꯑꯁꯤ ꯌꯥꯅꯕ ꯄꯨꯔꯛꯇꯅ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯅꯝꯗꯅ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯈꯣꯡꯐꯝ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯗꯤ ꯃꯤꯍꯨꯠ ꯈꯔ ꯈꯟꯒꯠꯂꯒ ꯁꯤꯑꯦꯝꯗ ꯎꯅꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕꯗꯤ ꯊꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯅꯗꯤ
पामदब थौदोक थोपदी लेते अदुबु हुजिफु यानाबा लेते तर मखा दब पादम यान तमना बखना जगे हुजि फावबो गना पदम जरिबा नावरेम तनुरंजन इचेल न्यूज़ नेटवर्क समूरौ।